Ngasisu mahausago Sanaleibak Story Collection na mayamgidamakta yamna nungairaba wari ama puduna laksari. Wari asigi mamingna Apangba Huranba ani. Wari asibut habirakpina Echanbi Mangang. Hauzik mayamgi maphamda wari asi kudol tamzaraklagi mayam punna taminarasi. Matam amada kun macha ama leirami. Kun asida tomba amadi chawba kauba tanba sumanaba pangba sumanaba marup ani khak leirami. Makhoi ani gi mawong mataw yamna manay yamna chanana sutinajay. Nongthilgi matamni chawba amadi tomba punna tombagi thongalomdagi wari sara sara duna changlei. Ita hojik charakpa hai metpado haoiko nungtigi charadi nungaini. Chawba na hairakpa wani tomba na amuk kamlei. Apangba nungtigi charadi nang hawba hantharaktoinine. Khangde yamna hawai hayingsu chaba chatlusi. Makhoi anina asum lakpada tombagi mangol aduda tombagi mama sanahal amadi chawbagi mama tharo phamlaga wari saduna leirami. Tharona marup anina halakliba adu yenglaga hairi. Taure shenguni kayada nungaina changleino. Makhoi anise kamaina ngangnadoino ai gyan tadre. Sanahal na amuk hairi. Ai su nganglibani bema tasinaba natte angang macha su natre. Kitang gyan taw hairubabu ai gyan yamna tai hairakani. Tharo sor asangba amamuk hondoi. Mi dauna tawbasu natte. Budhi su khara adu wali tanna talliba angang macha su natre. Moi anina tungda kari oihoni khanbada ai awaba ma oirabani. Sanahalna pumnamakse isorna semba ngaktani. Makhoi ani sumangai amatang semba nungaite haidana asi semlakliba ashini. Matung tarakpasu isorna tamba ama adum leijaramsani. Somdana makhoi ani so asum lakpada mama anina phamlaga leiramliba adu ori. Chawbana hairi. Aikhoi masina kaidoriba shida. Tombana aikhoi nigi sumaina moyeni su pulli oiramni. Anido maya khiki higatli. Asum changlakpada mangol yauri. Mangol machida animak phamthai. Chawbana hairi. Ma kai thabak leirage sidaga leiramisibo. Tharona Noi anidi ngasai ayuktagi thokre. Chak sabasu hanjilakte. Sidaga leibra haidana yengba lainine. Tombana ash adu hairaga ima chaklam khale aikhoi enchang kai thongge. Sanahana ahawba thongbane natawgane imungda changlaga pulap charuro. Chawba maya hikalaga hairi. Ima ta tom chawhoida haime pachari hau chani. Tharona Kariya ayuk nonganbadagi nungthil si phawba chak chu sadaba karimda tadana haime pamuk chasilibro nakhoibo. Tombana hairi. Aidi yaudiko aidi kitangdani chaba idaudi mayam chakibani. Tharona Noi ani se kamaina tawni ha pakhang pharaklaba asi phawba sumaina sum tawraga leiradi kamaina tawdoino haibani. Tombana tharoda onchilaga hanglei. Ima aikhoina oheningba ohenba yabasu nate laina loina semaga thamkhradubu mana thokpa ma sinjaraga leiramsani. Laina sinkhre haidana aikhoina sukhara hotnadaba yapo natenya. Ima aikhoina thabak sudrisha laina suganu haina tamkibaini. Anido mayado amuk higatli. Moi anigi matawda mama anido sunoi. Tharona amuk hairi. Yare imungda changlaganya chak tu chaminaruro thenglabane hojikse. Noi ani hore numidang chak sabaga amatta yararoi. Makhoi ani su imungda changkhre. Mama ani su wari saduna asum lehaure. Nongma nongthil numidang wairam amada marup anido achauba u pambi amagi makhongda phamlaga wari sanarami. Hingbase kaisu chadabi thaktabi pangpokta poga panghingda hingati nungaidawni. Kai kanaba chaba thakpa shel thom harauba nungaiba haidana khaituklamino khangde. Tombana hairakpa wani chawbana muk hairi. Asingbage kaisu sudabi sumaina panglei leibasi phang nungaira kansida. Ita nangna haire dumainaga leiradi yam nungainibo natraga thainagi ai khoigi pu khoina leiramba dumaina
ꯁꯥꯗꯧꯅ ꯃꯐꯝ ꯑꯃꯗꯒꯤ ꯑꯃꯗ ꯆꯥꯅꯕ ꯄꯪꯊꯤꯗ ꯊꯤꯔꯒ ꯂꯩꯕꯗꯣ ꯑꯗꯨꯃꯥꯏꯅ ꯂꯩꯕꯁꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏꯅꯤ ꯃꯀꯣꯛ ꯌꯥꯎꯗꯕ ꯀꯅꯥꯅ ꯍꯧꯗꯣꯔꯛꯇꯅ ꯑꯩꯈꯣꯏꯁꯦ ꯁꯤꯒꯤ ꯐꯤꯕꯝꯁꯤꯗ ꯊꯠꯂꯝꯃꯤꯅꯣ ꯈꯪꯗꯦꯕ ꯑꯄꯪꯕ ꯃꯌꯥꯝꯁꯤꯁꯨ ꯃꯀꯣꯛ ꯌꯥꯎꯗꯕꯗꯨꯒꯤ ꯃꯇꯨꯡ ꯑꯗꯨꯝ ꯏꯜꯂꯒ ꯆꯠꯂꯝꯃꯤ ꯃꯣꯏꯒꯤ ꯃꯇꯝꯗꯨꯗ ꯑꯩ ꯂꯩꯔꯝꯃꯤꯗꯨꯅꯦ ꯃꯀꯣꯛ ꯌꯥꯎꯗꯕ ꯋꯥꯈꯜ ꯈꯟꯕ ꯉꯝꯗꯕ ꯃꯤꯗꯣ ꯐꯨꯗꯠꯂꯒ ꯊꯅꯝꯒꯗꯕꯅꯤ ꯀꯩ ꯀꯥꯟꯅꯅꯕ ꯃꯤꯕꯨ ꯑꯁꯨꯛ ꯋꯥꯍꯟꯕ ꯍꯧꯅꯕ꯭ꯔꯣ ꯆꯥꯎꯕꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯗꯨꯏꯗꯣ ꯃꯤ ꯃꯌꯥꯝꯅꯗꯤ ꯑꯩꯈꯣꯏꯅꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯕ ꯌꯥꯔꯣꯏ ꯍꯥꯏ ꯊꯕꯛ ꯁꯨꯗꯕ ꯌꯥꯔꯣꯏ ꯅꯨꯄꯤ ꯊꯤꯔꯛꯇꯕ ꯌꯥꯔꯣꯏ ꯀꯥꯏꯅꯁꯨ ꯍꯥꯏꯔꯤ ꯈꯪꯗ꯭ꯔꯦꯗ ꯇꯧꯔꯤꯁꯤ ꯃꯣꯏꯒꯤ ꯁꯤꯒꯤ ꯆꯠꯅꯕꯤꯁꯦ ꯁꯨꯡꯀꯥꯏ ꯀꯥꯏꯕ ꯌꯥꯗꯕꯒꯤ ꯃꯑꯣꯡꯅꯤ ꯑꯗꯣ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯅꯨꯄꯤ ꯊꯤꯕ ꯍꯥꯏꯁꯦ ꯏꯁꯥꯒꯤ ꯑꯋꯥꯕꯗꯣ ꯏꯁꯥꯅ ꯈꯨꯠꯅ ꯀꯣꯠꯁꯤꯜꯂꯨꯕꯒꯨꯝꯕꯅꯦ ꯍꯥꯏꯅ ꯈꯜꯂꯦ ꯑꯩꯗꯤ ꯅꯨꯄꯤ ꯊꯤꯔꯗꯤ ꯊꯕꯛ ꯁꯨꯗꯕ ꯌꯥꯔꯣꯏ ꯌꯨꯝ ꯑꯃ ꯄꯥꯜꯂꯛꯄꯒꯤ ꯊꯕꯛ ꯊꯧꯔꯝ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯄꯥꯟꯅꯔꯛꯇꯣꯏꯅꯤ ꯑꯉꯥꯡ ꯌꯥꯎꯁꯤꯜꯂꯛꯑꯗꯤ ꯑꯉꯥꯡꯒꯤ ꯆꯥꯅ ꯊꯛꯅꯕ ꯃꯐꯤ ꯃꯔꯣꯜ ꯃꯌꯥꯝꯁꯦ ꯑꯩꯅ ꯂꯣꯏꯅ ꯍꯣꯠꯅꯗꯣꯏꯅꯤ ꯑꯋꯥꯕ ꯃꯌꯥꯝ ꯑꯃꯅꯤ ꯊꯦꯡꯅꯗꯣꯏꯁꯦ ꯃꯣꯏꯅ ꯈꯜꯂꯤꯁꯦ ꯑꯗꯨꯃꯥꯏꯅ ꯌꯨꯝ ꯄꯥꯜꯂꯒ ꯏꯆꯥ ꯁꯦꯝꯍꯧꯗ꯭ꯔꯗꯤ ꯍꯅꯨꯔꯀꯥꯟꯗ ꯋꯥꯒꯅꯤ ꯁꯤꯅꯤ ꯍꯅꯨꯔꯗꯤ ꯋꯥꯕꯩ ꯋꯥꯕ ꯑꯗꯨꯝ ꯋꯥꯗꯧ ꯂꯩꯔꯗꯨꯕꯨ ꯏꯁꯥ ꯁꯣꯟꯖꯤꯜꯂꯛꯄꯩꯁꯨ ꯋꯥꯅꯤ ꯏꯆꯥ ꯐꯠꯂꯛꯇ꯭ꯔꯗꯤ ꯑꯃꯨꯛꯁꯨꯋꯥꯅꯤ ꯋꯥꯕꯩ ꯋꯥꯕ ꯑꯗꯨꯝ ꯋꯥꯗꯧ ꯂꯩꯔꯤ ꯑꯗꯨꯅ ꯏꯊꯟꯇ ꯅꯨꯡꯉꯥꯏꯅ ꯍꯤꯡꯂꯝꯂꯒ ꯍꯅꯨꯔꯒ ꯁꯤꯗꯧ ꯀꯥꯟꯗ ꯀꯣꯛ ꯁꯤꯗꯣꯛꯈ꯭ꯔ ꯂꯣꯏꯔꯦ ꯇꯣꯝꯕꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯉꯥꯏꯈꯣꯅꯦ ꯅꯪ ꯁꯤꯕꯁꯤ ꯀꯤꯖꯗ꯭ꯔꯣ ꯑꯁ ꯑꯃꯨꯛꯁꯨ ꯀꯤꯕ ꯐꯥꯎꯔꯛꯏ ꯑꯃꯨꯛꯁꯨ ꯁꯤꯅꯤꯡꯂꯛꯏ ꯁꯤꯔꯗꯤ ꯉꯥꯡꯕꯤꯅꯕꯁꯨ ꯂꯩꯔꯔꯣꯏ ꯆꯩꯕꯤꯅꯕ ꯌꯦꯡꯁꯤꯟꯕꯤꯅꯕ ꯑꯃꯠꯇ ꯂꯩꯔꯔꯣꯏ ꯏꯊꯟꯇꯅꯤ ꯅꯨꯡꯉꯥꯏꯅ ꯂꯩꯗꯣꯏꯁꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯊꯪ ꯃꯊꯪ ꯑꯁꯨꯝ ꯋꯥꯔꯤ ꯁꯥꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯨ ꯆꯥꯎꯕ ꯃꯃꯥꯅ ꯑꯣꯟꯁꯤꯟꯗꯨꯅ ꯋꯥ ꯍꯥꯏꯔꯤ ꯏꯕꯨꯡꯉꯣ ꯅꯪꯁꯤ ꯑꯉꯥꯡ ꯅꯠꯂꯛꯇ꯭ꯔꯕꯅꯤ ꯏꯃꯥꯅ ꯍꯥꯏꯔꯤꯁꯤꯗ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯂꯩꯕ ꯌꯥꯔꯣꯏꯅꯦꯍꯦ ꯑꯩꯁꯨ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂꯦ ꯄꯥꯡꯒꯜ ꯌꯥꯎꯁꯤꯜꯂꯛꯇ꯭ꯔꯦ ꯑꯩꯅ ꯑꯌꯣ ꯑꯌꯣ ꯍꯥꯏꯔꯒ ꯁꯨꯔꯒ ꯇꯥꯟꯕ ꯑꯁꯤꯕꯨ ꯅꯪꯕꯨ ꯆꯥꯕ ꯍꯥꯎꯔꯤꯕ꯭ꯔꯣ ꯆꯥꯎꯕꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯑꯩꯁꯨ ꯏꯃꯥꯅ ꯋꯥꯕꯗꯣ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯦ ꯑꯗꯣ ꯑꯩ ꯀꯩꯗꯧ ꯍꯥꯏꯕꯅꯣ ꯅꯪꯅꯕꯨ ꯁꯨꯒꯦ ꯍꯥꯏꯔꯗꯤꯅꯦ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯂꯩ ꯏꯃꯥ ꯍꯥꯏꯅꯒꯦ ꯀꯔꯤ ꯊꯕꯛꯅꯣ ꯏꯃꯥ ꯃꯃꯥꯡꯒꯤ ꯈꯨꯔꯥꯛ ꯈꯨꯝꯗꯣꯟꯗꯣ ꯎ ꯈꯥꯏꯕ ꯆꯠꯂꯤꯕꯗꯣ ꯑꯗꯨꯗ ꯌꯥꯎꯔꯒꯦꯔꯣ ꯌꯥꯝ ꯅꯠꯇ꯭ꯔꯁꯨ ꯁꯦꯜ ꯈꯖꯤꯛꯇꯤ ꯐꯪꯅꯤ ꯏꯃꯥ ꯎ ꯈꯥꯏꯕ ꯌꯥꯎꯕꯗꯤ ꯇꯜꯂꯤꯗ ꯑꯗꯨ ꯑꯣꯏꯔꯗꯤ ꯀꯔꯤ ꯊꯕꯛꯅꯣ ꯅꯪꯅ ꯄꯥꯝꯂꯤꯁꯤꯕꯣ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯑꯩꯁꯨ ꯈꯪꯗꯦ ꯀꯔꯤ ꯊꯕꯛꯅꯣ ꯑꯩꯅ ꯄꯥꯝꯂꯤꯁꯤꯕꯣ ꯑꯁ ꯏꯃꯥ ꯑꯩ ꯀꯣꯛ ꯉꯥꯎꯔꯦ ꯁꯤꯗꯅꯦ ꯑꯩꯅꯅꯦ ꯀꯩꯁꯨ ꯆꯥꯕ ꯊꯛꯄ ꯑꯃꯠꯇ ꯇꯧꯗꯕꯤ ꯄꯪꯍꯤꯡꯗ ꯍꯤꯡꯂꯛꯄ ꯑꯣꯏꯔꯗꯤ ꯅꯨꯡꯉꯥꯏꯅꯤ ꯍꯥꯏꯔꯤꯁꯦ ꯁꯣꯝꯗꯁꯨ ꯊꯥꯔꯣ ꯃꯆꯥꯅꯨꯄꯥ ꯇꯣꯝꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯤ ꯅꯪꯅ ꯇꯜꯂꯤ ꯉꯝꯃꯣꯏ ꯍꯥꯏꯗꯅ ꯑꯁꯨꯛ ꯆꯥꯎꯔꯕ ꯑꯁꯤ ꯐꯥꯎꯕ ꯀꯔꯤꯁꯨ ꯇꯧꯗꯅ ꯂꯩꯔꯦ ꯑꯩꯅ ꯏꯃꯨꯡꯁꯦ ꯄꯥꯟꯅꯗꯅ ꯀꯌꯥꯝ ꯀꯨꯏꯅꯕꯨ ꯄꯥꯟꯅꯅꯤ ꯍꯥꯏꯒꯦ ꯄꯤꯛꯂꯤꯉꯩ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗꯗꯤ ꯑꯩꯁꯨ ꯅꯪꯅ ꯑꯄꯥꯝꯕ ꯑꯗꯨꯗ ꯇꯧꯍꯜꯂꯛꯏꯗꯅ ꯍꯧꯖꯤꯛ ꯅꯪꯅ ꯄꯥꯡꯒꯜ ꯆꯥꯎꯔꯤ ꯑꯩꯁꯤꯕꯨ ꯄꯣꯊꯥꯕ ꯃꯇꯝ ꯑꯣꯏꯗ꯭ꯔꯤꯕꯔꯣ ꯏꯃꯥ ꯑꯩꯁꯨ ꯏꯃꯥꯁꯦ ꯍꯦꯟꯅ ꯄꯣꯊꯥꯍꯟꯅꯤꯡꯉꯤꯅꯤ ꯑꯩꯈꯣꯏ ꯏꯃꯨꯡꯒꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯊꯝꯅꯤꯡꯂꯤ ꯄꯣꯠꯅꯤ ꯅꯨꯡꯉꯥꯏꯅ ꯊꯝꯅꯤꯡꯉꯦ ꯍꯥꯏꯗꯅ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯃꯇꯝ ꯃꯥꯡꯍꯟꯕ ꯑꯗꯨꯅꯗꯤ ꯁꯨꯝ ꯄꯨꯊꯔꯛꯄ ꯅꯠꯇꯅ ꯀꯔꯤꯁꯨ ꯑꯍꯦꯡꯕ ꯄꯨꯔꯛꯂꯣꯏꯅꯦ ꯑꯗꯨꯕꯨ ꯏꯃꯥ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯗꯣꯏ ꯊꯕꯛꯁꯤꯕꯨ ꯀꯩꯅꯣ ꯅꯪꯅ ꯑꯄꯥꯝꯕ ꯊꯕꯛꯇꯣ ꯑꯗꯨꯇ ꯍꯥꯏꯌꯨ ꯏꯃꯥ ꯌꯥꯅꯕ ꯑꯗꯨꯝ ꯁꯤꯟꯅꯒꯦ ꯑꯩꯅ ꯄꯥꯝꯕ ꯊꯕꯛ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯕ ꯏꯃꯥ ꯑꯩꯅ ꯍꯥꯏꯔꯤ ꯋꯥꯁꯤ ꯑꯁꯦꯡꯕꯅꯤ ꯑꯩ ꯊꯕꯛ ꯑꯃꯠꯇ ꯁꯨꯅꯤꯡꯗꯦ ꯁꯤꯕꯨ ꯑꯩꯅꯔꯣ ꯏꯃꯥ ꯑꯗꯨꯅ ꯑꯣꯏꯕ ꯌꯥꯔꯣꯏ ꯍꯥꯏꯕꯅꯤꯅꯦ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯁꯛꯍꯦꯟꯕ ꯅꯨꯡꯁꯤꯕ ꯅꯪꯕꯣ ꯇꯜꯂꯦ ꯍꯥꯏꯗꯅ ꯁꯨꯝ ꯂꯩꯕꯗꯨꯅ ꯑꯣꯏꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯈꯔ ꯂꯩꯔꯕꯗꯤ ꯌꯥꯗ ꯍꯨꯞꯅꯕ ꯆꯦꯡ ꯈꯥꯎꯕ ꯂꯩꯔ ꯑꯣꯏꯗꯧꯔꯤꯕꯅꯤ ꯁꯅꯥꯍꯜꯁꯨ ꯃꯆꯥꯅꯨꯄꯥꯗ ꯉꯥꯡꯂꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯣ ꯃꯔꯨꯞ ꯑꯅꯤꯗꯣ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯎꯈꯣꯡ ꯑꯗꯨꯗ ꯐꯝꯂꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯏꯇꯥꯎ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯁꯨ ꯑꯩꯈꯣꯏ ꯃꯥꯅ ꯉꯥꯡꯕꯗ ꯇꯨꯝꯃꯝꯗꯥꯏ ꯐꯥꯎ ꯍꯦꯛ ꯉꯥꯡꯉꯤ ꯆꯥꯎꯕꯅ ꯍꯥꯏꯔꯛꯄꯅꯤ ꯇꯣꯝꯕꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯗꯨꯅꯤ ꯏꯕꯨꯡꯉꯣ ꯅꯣꯏꯒꯤ ꯈꯛꯇ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤꯁꯨ ꯉꯥꯡꯂꯤꯅꯤ ꯃꯣꯏꯅꯗꯤ ꯑꯩꯈꯣꯏꯅ ꯇꯟꯕ ꯐꯥꯎꯕꯒꯤ ꯑꯋꯥꯕꯁꯦ ꯈꯪꯗ꯭ꯔꯤꯕ ꯇꯧꯔꯤꯁꯦ ꯈꯪꯗ꯭ꯔꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅꯤꯕꯨ ꯀꯩꯗꯧꯁꯦ ꯍꯥꯏꯕꯅꯣ ꯀꯩꯗꯧꯕ ꯍꯥꯏꯕꯕꯨ ꯀꯩꯅꯣ ꯐꯝꯂꯤꯁꯤ ꯃꯉꯥꯏ ꯁꯤꯗꯒꯤ ꯍꯦꯟꯕ ꯀꯩꯗꯧꯗꯣꯔꯤꯒꯦ ꯑꯩꯈꯣꯏ ꯃꯥꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯔꯗꯤ ꯆꯥꯅꯕ ꯆꯥꯛ ꯐꯥꯎꯕ ꯂꯩꯔꯛꯑꯣꯏ ꯍꯥꯏ ꯀꯩꯅꯣꯝꯗꯤ ꯇꯧꯗꯕ ꯌꯥꯔꯣꯏ ꯋꯥꯗꯅ ꯁꯦꯜ ꯇꯥꯟꯕ ꯌꯥꯕ ꯊꯕꯛꯁꯤꯕꯨ ꯀꯩ ꯊꯕꯛ ꯂꯩꯖꯥꯠꯅꯣ ꯋꯥꯗꯅ ꯁꯦꯜ ꯐꯪꯕ ꯌꯥꯕ ꯊꯕꯛ ꯍꯥꯏꯔꯗꯤ ꯍꯨꯔꯥꯟꯕ ꯇꯥꯔꯦꯗꯅ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯗꯨꯕꯣ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯑꯁꯦꯡꯕꯅꯤ ꯋꯥꯗꯅ ꯅꯨꯡꯉꯥꯏꯒꯦ ꯍꯥꯏꯔꯗꯤ ꯍꯨꯔꯥꯟꯕ ꯇꯥꯕꯅꯤ ꯑꯗꯨꯅꯅꯦ ꯍꯨꯔꯥꯜꯂꯤꯉꯩ ꯃꯇꯝꯗ ꯍꯥꯏꯐꯦꯠ ꯋꯥꯔꯝꯗꯧ ꯃꯉꯥꯏ
ꯑꯗꯨꯗꯒꯤ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯅꯤ ꯍꯥꯏꯒꯨꯝꯂꯗꯅ ꯏꯇꯥꯎ ꯑꯗꯨꯅ ꯐꯗꯧ ꯃꯥꯟꯁꯤꯜꯂꯛꯑꯦꯅꯦ ꯑꯗꯨꯗꯤ ꯊꯕꯛ ꯑꯋꯥꯕꯁꯨ ꯀꯩꯁꯨ ꯁꯨꯗꯧ ꯃꯥꯟꯗ꯭ꯔꯦ ꯅꯠꯇ꯭ꯔꯗꯤ ꯌꯨꯝ ꯁꯥꯕ ꯌꯥꯎꯒ ꯎ ꯊꯥꯡꯕ ꯆꯠꯂꯨꯒ ꯑꯁ ꯑꯩ ꯀꯣꯛ ꯃꯩ ꯉꯥꯎꯕ ꯑꯃ ꯌꯥꯎꯔꯕꯅꯤ ꯑꯗꯨꯗꯤ ꯍꯦꯛ ꯍꯨꯔꯥꯟꯕꯒꯅꯦ ꯑꯆꯧꯕ ꯍꯥꯟꯅ ꯍꯨꯔꯥꯟꯕꯗꯤ ꯌꯥꯔꯣꯏ ꯑꯗꯨꯅ ꯃꯆꯥ ꯃꯆꯥꯗꯒꯤ ꯍꯧꯁꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯏꯪꯈꯣꯜꯗ ꯊꯥꯔꯤꯕ ꯃꯅꯥ ꯃꯁꯤꯡ ꯃꯌꯥꯝꯁꯦ ꯁꯤꯗꯒꯤ ꯍꯦꯛ ꯊꯧꯔꯁꯤ ꯍꯣꯏꯅꯦ ꯌꯥꯏꯅꯦ ꯀꯔꯝ ꯀꯥꯟꯗꯒꯤ ꯍꯧꯁꯤꯒꯦ ꯀꯅꯥꯒꯤ ꯏꯪꯈꯣꯜꯗ ꯍꯥꯟꯅ ꯆꯪꯁꯦ ꯍꯥꯏꯅꯣ ꯃꯅꯤꯡꯒꯤ ꯇꯥꯊꯤ ꯃꯤꯅꯥꯎꯒꯤ ꯏꯪꯈꯣꯜꯗꯣ ꯐꯖꯕꯅꯤ ꯌꯦꯟꯁꯥꯡ ꯅꯥꯄꯤ ꯃꯌꯥꯝ ꯑꯃ ꯊꯥꯕꯅꯤ ꯑꯗꯨꯗꯒꯤ ꯍꯦꯛꯇ ꯍꯧꯔꯁꯤ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯁꯦ ꯍꯦꯛꯇ ꯍꯧꯔꯁꯤ ꯏꯃꯥ ꯈꯣꯏ ꯇꯨꯝꯈ꯭ꯔꯀꯥꯟꯗ ꯊꯣꯡꯅꯔꯁꯤ ꯅꯪꯅ ꯍꯥꯜꯂꯦ ꯑꯩꯈꯣꯏ ꯊꯣꯡꯒꯥꯜꯗ ꯉꯥꯏꯔꯝꯃꯨ ꯑꯩꯅ ꯍꯥꯜꯂꯦ ꯅꯣꯏ ꯊꯣꯡꯒꯥꯜꯗ ꯉꯥꯏꯔꯝꯃꯒꯦ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯔꯁꯤ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯣ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯂꯤ ꯁꯣꯝꯗ ꯇꯣꯝꯕ ꯃꯌꯨꯝꯗ ꯍꯦꯛ ꯆꯪꯂꯛꯄꯒ ꯃꯃꯥꯅ ꯍꯥꯏꯔꯛꯏ ꯍꯟꯖꯤꯜꯂꯛꯑꯕ꯭ꯔꯥ ꯉꯁꯤꯅ ꯑꯃꯨꯛ ꯀꯗꯥꯏꯗ ꯆꯠꯂꯨꯔꯦ ꯈꯔ ꯈꯤꯠ ꯉꯟꯕꯁꯨ ꯃꯥꯜꯂꯤ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯆꯥꯎꯕꯗꯤ ꯃꯌꯨꯝꯗ ꯆꯪꯈ꯭ꯔꯕ꯭ꯔꯥ ꯃꯃꯥꯅ ꯍꯪꯂꯤꯕ ꯋꯥꯍꯪ ꯃꯌꯥꯝꯗꯨꯒꯤ ꯄꯥꯎꯈꯨꯝ ꯇꯣꯝꯕꯅ ꯄꯤꯔꯛꯏ ꯏꯃꯥ ꯉꯁꯤ ꯀꯩꯁꯨ ꯆꯠꯇꯦ ꯑꯁ꯭ꯋꯥꯏꯗ ꯉꯥꯏꯍꯥꯛ ꯍꯪꯆꯤꯠ ꯂꯥꯡꯉꯨꯕꯅꯤ ꯏꯃꯥ ꯑꯩ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯗꯅ ꯋꯥꯈꯜ ꯈꯟꯒꯦ ꯑꯗꯨꯅꯅꯤ ꯑꯩꯅ ꯉꯁꯤ ꯌꯨꯝꯗ ꯉꯟꯅ ꯍꯟꯖꯤꯜꯂꯛꯏꯁꯦ ꯑꯩꯉꯣꯟꯗ ꯌꯦꯠꯄꯤꯔꯛꯀꯅꯨꯀꯣ ꯏꯇꯥꯎꯁꯨ ꯃꯌꯨꯝꯗ ꯋꯥꯈꯜ ꯈꯜꯂꯨꯅꯦ ꯍꯥꯏꯗꯅ ꯉꯟꯇꯥ ꯆꯪꯈ꯭ꯔꯕꯅꯤ ꯇꯣꯝꯕꯗꯤ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯇꯣꯝꯕꯒꯤ ꯃꯃꯥ ꯁꯅꯥꯍꯜꯗꯣ ꯃꯆꯤꯟꯗ ꯍꯥꯏꯐꯦꯠ ꯅꯣꯛꯂꯒ ꯁꯣꯜꯍꯧꯏ ꯊꯕꯛ ꯁꯨꯕꯗꯤ ꯂꯣꯏꯅ ꯇꯜꯂꯤ ꯑꯗꯨꯒ ꯀꯔꯤ ꯇꯧꯁꯤꯒꯦ ꯋꯥꯈꯜ ꯈꯟꯅꯤꯁꯨ ꯍꯥꯏꯔꯤꯌꯦ ꯈꯜꯂꯨ ꯈꯜꯂꯨ ꯐꯃꯨꯡꯗ ꯂꯣꯡꯅ ꯍꯤꯞꯂꯒ ꯈꯟꯕ ꯋꯥꯈꯜꯅꯤ ꯁꯣꯏꯗꯅ ꯋꯥꯈꯜ ꯑꯆꯧꯕ ꯑꯃ ꯊꯣꯛꯂꯛꯀꯅꯤ ꯁꯅꯥꯍꯜ ꯃꯆꯥꯒꯤ ꯃꯑꯣꯡꯗ ꯎꯄꯥꯏ ꯂꯩꯇꯅ ꯅꯣꯛꯂꯒ ꯂꯩꯍꯧꯏ ꯁꯣꯝꯗ ꯇꯣꯝꯕꯁꯨ ꯐꯃꯨꯡꯗꯨꯗ ꯂꯣꯡꯅ ꯍꯤꯞꯂꯒ ꯋꯥꯈꯜ ꯇꯧꯔꯤ ꯊꯕꯛ ꯑꯇꯣꯞꯄ ꯋꯥꯅ ꯁꯨꯔꯒ ꯁꯦꯜ ꯈꯖꯤꯛ ꯈꯖꯤꯛ ꯐꯪꯗꯣꯏ ꯁꯔꯨꯛ ꯁꯨꯃꯥꯏꯅ ꯍꯨꯔꯥꯟꯕ ꯆꯠꯄꯁꯤꯅ ꯍꯦꯟꯅ ꯐꯔꯦꯗ ꯃꯤꯒꯤ ꯏꯪꯈꯣꯜꯗꯒꯤ ꯃꯅꯥ ꯃꯁꯤꯡ ꯃꯌꯥꯝꯁꯦ ꯍꯨꯔꯥꯟꯕ ꯍꯩꯔꯛꯑꯗꯤ ꯃꯊꯪ ꯃꯊꯪ ꯍꯩꯔꯛꯑꯅꯤ ꯑꯗꯨꯗꯒꯤ ꯑꯋꯥꯡꯒꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯇꯥ ꯃꯨꯊꯤ ꯍꯣꯏꯗꯒꯤ ꯁꯅꯥ ꯈꯨꯗꯨꯞ ꯑꯃꯇꯪ ꯍꯨꯕꯗ ꯄꯨꯟꯁꯤꯁꯦ ꯐꯅ ꯁꯥꯡꯅ ꯃꯔꯦꯛ ꯃꯍꯥꯎ ꯊꯣꯛꯅ ꯍꯤꯡꯅꯤ ꯀꯥꯟꯅꯗꯦꯗ ꯑꯇꯣꯞꯄ ꯋꯥꯈꯜ ꯈꯜꯂꯒ ꯀꯣꯛ ꯁꯥꯅꯕꯅꯤ ꯍꯨꯔꯥꯟꯕꯅ ꯃꯐꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯕꯗꯤ ꯇꯨꯝꯊꯈ꯭ꯔꯦ ꯁꯣꯝꯗꯁꯨ ꯊꯔꯣ ꯃꯥꯅ ꯊꯕꯛ ꯍꯜꯂꯛꯄꯗ ꯃꯆꯥꯅ ꯌꯨꯝꯗꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯏꯉꯛ ꯉꯛꯅ ꯍꯥꯏꯔꯛꯏ ꯍꯩꯃꯥ ꯅꯪꯗꯤ ꯀꯩꯗꯧꯔꯤꯕ ꯁꯤꯗ ꯆꯥꯎꯕ ꯃꯃꯥꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯏꯃꯥ ꯀꯩ ꯋꯥꯍꯪꯂꯣ ꯑꯗꯨꯕꯣ ꯌꯨꯝꯗ ꯐꯝꯃꯒ ꯂꯩꯕꯁꯤ ꯀꯩ ꯀꯥꯏꯔꯒꯦ ꯊꯔꯣꯁꯨ ꯃꯥꯡꯒꯣꯜ ꯃꯆꯤꯗ ꯐꯝꯊꯔꯛꯏ ꯅꯍꯥꯟ ꯃꯈꯩꯗꯤ ꯌꯨꯝꯒꯤ ꯃꯈꯥꯗ ꯉꯥꯏꯍꯥꯛꯇ ꯂꯩꯇ꯭ꯔꯒ ꯉꯁꯤ ꯂꯩꯔꯝꯕꯁꯤꯗ ꯉꯛꯄꯒꯤ ꯍꯪꯂꯤꯕꯅꯤꯅꯤ ꯏꯃꯥꯅ ꯀꯔꯤ ꯂꯩꯔꯒꯦ ꯅꯪꯕꯨ ꯀꯔꯤꯅꯣ ꯉꯁꯤꯗꯤ ꯉꯟꯇꯥꯅꯒ ꯌꯨꯝꯗ ꯂꯩꯔꯝꯃꯤꯕꯁꯤꯅ ꯏꯃꯥꯅ ꯀꯩꯅꯣ ꯇꯧꯕ ꯌꯥꯕ ꯊꯕꯛ ꯑꯃ ꯇꯧ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯕ ꯌꯥꯔꯣꯏ ꯍꯥꯏꯗ꯭ꯔꯣ ꯑꯗꯨꯒꯤ ꯀꯩ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯇꯧꯔꯤꯕꯅꯤ ꯍꯥ ꯏꯆꯥ ꯋꯥꯈꯜ ꯇꯧꯔꯤꯕ ꯕꯨꯙꯤ ꯐꯕ ꯏꯆꯥꯅꯤ ꯋꯥꯈꯜ ꯐꯖꯅ ꯊꯣꯛꯀꯅꯤꯕꯣ ꯏꯃꯥ ꯊꯕꯛ ꯆꯠꯄꯒꯤ ꯋꯥꯔꯝꯃꯅꯤ ꯌꯥꯔꯦ ꯏꯃꯨꯡꯗ ꯆꯪꯉꯨ ꯄꯣꯊꯥꯔꯨꯔꯣ ꯑꯩ ꯄꯣꯊꯥꯕꯒ ꯂꯥꯏꯔꯤ ꯏꯆꯥ ꯅꯨꯄꯥ ꯋꯥꯈꯜ ꯊꯣꯛꯅꯕ ꯉꯁꯤꯗꯤ ꯏꯃꯥꯅ ꯂꯩꯔꯛꯄ ꯉꯥ ꯃꯆꯥꯁꯤ ꯊꯣꯡꯗꯣꯛꯂꯒ ꯆꯥꯁꯤ ꯏꯆꯥ ꯋꯥꯈꯜ ꯈꯟꯕ ꯅꯨꯡꯉꯥꯏꯅꯕ ꯏꯃꯥ ꯉꯥ ꯊꯣꯡꯉꯨꯈꯤꯒꯦ ꯅꯪꯅꯦ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯋꯥꯈꯜ ꯈꯜꯍꯧꯈꯣꯀꯣ ꯊꯔꯣ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯤ ꯆꯥꯎꯕ ꯃꯃꯥ ꯆꯪꯈꯤꯕꯗꯨ ꯌꯦꯡꯂꯒ ꯍꯥꯏꯐꯦꯠ ꯅꯣꯛꯂꯒ ꯋꯥꯈꯜꯗ ꯈꯜꯂꯤ ꯑꯩꯈꯣꯏ ꯃꯥꯁꯦ ꯃꯥꯅꯗꯤ ꯈꯪꯗ꯭ꯔꯤꯕ ꯃꯆꯥꯅꯨꯄꯥꯁꯦ ꯏꯋꯥ ꯋꯥꯗꯅ ꯅꯨꯡꯉꯥꯏꯕ ꯌꯥꯕ ꯊꯕꯛ ꯑꯃ ꯇꯧꯗꯣꯔꯦꯁꯦ ꯃꯥꯅꯗꯤ ꯈꯪꯖꯄꯣꯟꯗꯦ ꯑꯁ ꯍꯟꯗꯛ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯅ ꯇꯁꯦꯡꯅ ꯃꯥꯏ ꯄꯥꯛꯂꯛꯑꯗꯤ ꯑꯩꯈꯣꯏ ꯏꯃꯥꯒꯁꯦ ꯅꯨꯡꯉꯥꯏꯅ ꯊꯝꯗꯣꯏ ꯄꯣꯠꯅꯤ ꯆꯥꯅꯤꯡꯕ ꯄꯤꯖꯗꯅ ꯁꯦꯠꯅꯤꯡꯕ ꯁꯦꯠꯍꯟꯗꯅ ꯑꯗꯨꯗꯒꯤ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯒ ꯉꯥꯡꯂꯤꯁꯦ ꯉꯥꯡꯂꯔꯣꯏ ꯏꯁꯧꯁꯨ ꯂꯥꯡꯂꯔꯣꯏ ꯁꯤ ꯊꯕꯛꯁꯤꯅ ꯈ꯭ꯋꯥꯏ ꯐꯕ ꯊꯕꯛ ꯑꯣꯏꯔꯅꯤ ꯀꯥꯟꯅꯗꯦ ꯆꯥꯛꯆꯥ ꯃꯥꯡꯁꯤꯗ ꯉꯥꯏꯍꯥꯛꯇ ꯇꯨꯝꯊꯣꯛꯂꯨꯈꯤꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯁꯨ ꯐꯃꯨꯡꯗ ꯆꯪꯗꯨꯅ ꯇꯨꯝꯊꯈ꯭ꯔꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤꯃꯛ ꯃꯃꯥꯅ ꯆꯥꯛ ꯆꯥꯔꯁꯤ ꯍꯥꯏꯅ ꯍꯧꯗꯣꯛꯇꯨꯅ ꯆꯥꯛ ꯆꯥꯊꯣꯛꯂꯤ ꯑꯃꯨꯛ ꯐꯃꯨꯡꯗ ꯆꯪꯂꯒ ꯍꯤꯞꯂꯒ ꯂꯩ ꯑꯃꯨꯛ ꯍꯟꯅ ꯇꯨꯝꯁꯤꯟꯕ ꯌꯥꯗ꯭ꯔꯤ ꯃꯃꯥꯁꯤꯡꯁꯨ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯔꯗꯨꯅ ꯐꯃꯨꯡꯗ ꯍꯤꯞꯅꯈ꯭ꯔꯤ ꯆꯥꯎꯕ ꯃꯃꯥ ꯇꯨꯝꯈ꯭ꯔꯕꯩ ꯈꯜꯂꯗꯨꯅ ꯇꯞꯅ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯊꯣꯡꯂꯣꯝꯗ ꯊꯣꯛꯀꯦ ꯇꯧꯕꯗ ꯃꯃꯥꯅ ꯃꯈꯣꯟ ꯁꯤꯔꯤ ꯁꯤꯔꯤ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ ꯀꯗꯥꯏꯗ ꯊꯣꯛꯀꯦ ꯇꯧꯔꯤꯅꯣ ꯅꯪꯕꯣ ꯀꯩꯁꯨ ꯊꯣꯛꯏꯗ ꯏꯃꯥ ꯆꯥꯛꯈꯨꯝꯗ ꯏꯁꯤꯡ ꯊꯛꯂꯨꯒꯦ ꯇꯧꯕꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯆꯥꯎꯕ ꯆꯥꯛꯈꯨꯝꯂꯣꯝꯗ ꯑꯣꯏꯅ ꯆꯪꯂꯒ ꯏꯁꯤꯡ ꯈꯔ ꯊꯛꯆꯤꯜꯂꯤ ꯃꯈꯨꯠ ꯑꯗꯨ
ꯑꯩꯈꯣꯏ ꯃꯥꯁꯦ ꯍꯧꯖꯤꯛ ꯐꯥꯎ ꯇꯨꯝꯗ꯭ꯔꯤ ꯃꯥꯜꯂꯤꯅꯦ ꯀꯔꯝ ꯀꯥꯟꯗ ꯇꯨꯝꯗꯣꯏꯖꯥꯅꯣ ꯁꯤꯕꯣ ꯈꯟꯅ ꯈꯟꯅ ꯃꯥꯒꯤ ꯐꯃꯨꯡꯗ ꯆꯪꯂꯒ ꯑꯃꯨꯛ ꯍꯤꯞꯈ꯭ꯔꯦ ꯁꯣꯝꯗ ꯇꯣꯝꯕ ꯃꯁꯥꯗꯨ ꯊꯛ ꯊꯛ ꯅꯤꯛꯏ ꯑꯩꯈꯣꯏ ꯃꯥꯁꯤꯕꯨ ꯇꯨꯝꯈ꯭ꯔꯖꯥꯠꯂꯥ ꯐꯃꯨꯡ ꯆꯪꯈꯤꯕꯗꯤ ꯀꯨꯏꯔꯦꯗ ꯃꯈꯣꯜ ꯃꯋꯥꯁꯨ ꯑꯝꯇ ꯊꯣꯛꯂꯛꯇꯦ ꯇꯨꯝꯕꯨ ꯇꯨꯝꯈ꯭ꯔꯖꯥꯠꯂꯣ ꯁꯤꯕꯣ ꯑꯁꯨꯝ ꯋꯥꯈꯜ ꯈꯜꯂꯒ ꯉꯥꯏꯍꯥꯛ ꯂꯩꯔꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯁꯅꯥꯍꯜꯁꯨ ꯅꯥꯈꯣꯛꯄ ꯃꯈꯣꯜ ꯇꯥꯔꯛꯏ ꯇꯣꯝꯕ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯃꯈꯣꯜꯗꯨꯗ ꯃꯤꯍꯨꯜꯒ ꯗꯪ ꯗꯪ ꯆꯣꯡꯉꯤ ꯀꯣꯟꯅꯗꯤ ꯋꯥꯈꯜ ꯂꯥꯛꯂꯗꯨꯅ ꯃꯊꯟꯇ ꯁꯣꯜꯂꯤ ꯑꯁ ꯑꯍꯤꯡꯁꯤꯗ ꯃꯤꯍꯨꯟ ꯊꯥꯍꯨꯟꯒ ꯂꯣꯏꯅ ꯄꯥꯏꯊꯣꯛꯈ꯭ꯔꯦ ꯇꯨꯝꯗꯤ ꯇꯨꯝꯈ꯭ꯔꯕ ꯃꯥꯜꯂꯤꯅꯦ ꯇꯧꯔꯤꯁꯦ ꯑꯁꯤ ꯍꯥꯏꯔꯒ ꯍꯧꯒꯠꯇꯨꯅ ꯃꯃꯥꯒꯤ ꯐꯤ ꯑꯃꯅ ꯃꯀꯣꯛꯇ ꯇꯞꯅ ꯌꯦꯠꯁꯤꯜꯂꯤ ꯇꯣꯝꯕꯗꯨ ꯆꯠꯄ ꯑꯗꯨ ꯐꯥꯎꯕ ꯃꯈꯣꯜ ꯊꯣꯛꯈꯤꯅꯤ ꯃꯇꯥꯒꯨꯝ ꯌꯥꯝꯅ ꯇꯞꯅ ꯆꯠꯂꯤ ꯊꯣꯡꯗꯨ ꯇꯞꯅ ꯍꯥꯡꯂꯒ ꯃꯄꯥꯜꯗ ꯊꯣꯛꯂꯛꯏ ꯃꯗꯨꯒꯤ ꯃꯍꯥꯁꯣꯏꯗꯨꯅ ꯊꯣꯛꯂꯛꯇ꯭ꯔꯤꯕ ꯖꯥꯠꯂꯥ ꯂꯥꯛꯇ꯭ꯔꯤꯕ ꯃꯥꯜꯂꯤꯅꯦ ꯂꯩꯕ ꯎꯗꯦ ꯇꯣꯝꯕ ꯊꯣꯛꯂꯛꯏ ꯆꯥꯎꯕ ꯂꯥꯛꯂꯝꯗ꯭ꯔꯤ ꯆꯥꯎꯕꯒꯤ ꯊꯣꯡꯒꯥꯜꯂꯣꯝꯗ ꯂꯥꯛꯂꯒ ꯆꯥꯎꯕ ꯊꯣꯛꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩ ꯁꯣꯝꯗ ꯆꯥꯎꯕꯗꯨ ꯃꯁꯥꯗꯨ ꯏꯄꯥ ꯄꯥꯈꯠꯂꯤ ꯉꯥꯏꯍꯥꯛꯇꯪꯒ ꯍꯥꯏꯅ ꯑꯁꯨꯝ ꯊꯦꯡꯊꯕꯗ ꯐꯅ ꯀꯨꯏꯈ꯭ꯔꯦ ꯁꯤ ꯌꯧꯔꯗꯤ ꯏꯃꯥꯁꯨ ꯇꯨꯝꯃꯝꯃꯅꯤꯗ ꯐꯅ ꯀꯨꯏꯔꯦ ꯆꯥꯎꯕ ꯍꯧꯒꯠꯂꯛꯏ ꯑꯗꯨꯕꯨ ꯃꯃꯥꯗꯨ ꯀꯩꯁꯨ ꯍꯥꯏꯔꯛꯇ꯭ꯔꯤ ꯊꯣꯡꯂꯣꯝꯗ ꯑꯃꯨꯛ ꯆꯠꯇꯨꯅ ꯌꯦꯡꯉꯤ ꯀꯩꯁꯨ ꯍꯥꯏꯔꯛꯇ꯭ꯔꯦ ꯃꯃꯥꯗꯨ ꯇꯨꯝꯈ꯭ꯔ ꯃꯥꯜꯂꯤ ꯑꯩ ꯊꯣꯛꯍꯧꯔꯒꯦ ꯆꯥꯎꯕ ꯊꯣꯡ ꯍꯥꯡꯗꯨꯅ ꯊꯣꯛꯂꯛꯏ ꯏꯇꯥꯎꯗꯨꯕꯨ ꯂꯥꯛꯈ꯭ꯔ ꯖꯥꯠꯂꯥ ꯊꯦꯡꯂꯤꯁꯦ ꯑꯁꯤ ꯍꯥꯏꯔꯒ ꯁꯦꯟꯆꯠ ꯇꯧꯗꯨꯅ ꯂꯥꯛꯄꯗ ꯃꯃꯥꯏ ꯃꯃꯤꯠ ꯈꯨꯝꯖꯤꯜꯂꯒ ꯃꯥꯕꯨ ꯉꯥꯏꯔꯒ ꯂꯩꯔꯝꯂꯤꯕ ꯇꯣꯝꯕꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯂꯥꯎꯏ ꯇꯣꯝꯕꯁꯨ ꯏꯈꯪ ꯈꯪꯅ ꯆꯥꯎꯕꯗ ꯌꯦꯡꯂꯛꯏ ꯆꯥꯎꯕꯅ ꯍꯥꯏꯔꯛꯏ ꯈꯪꯉꯤꯅꯦꯍꯦ ꯅꯃꯤꯠ ꯅꯃꯥꯏ ꯂꯣꯏꯅ ꯈꯨꯝꯖꯤꯜꯂꯒ ꯀꯩꯅꯣ ꯇꯧꯔꯤꯗꯨꯕꯨ ꯇꯣꯝꯕꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ ꯅꯪꯅ ꯂꯥꯎꯕꯗꯨꯅ ꯍꯦꯟꯅ ꯈꯪꯈ꯭ꯔꯦ ꯑꯩꯗꯤ ꯑꯍꯤꯡꯁꯤꯗ ꯀꯟꯅ ꯍꯦꯛꯇ ꯂꯥꯎ ꯃꯤꯅꯒ ꯐꯥꯔꯗꯤ ꯑꯩꯈꯣꯏꯅ ꯁꯤꯕꯒꯤ ꯐꯤꯕꯝꯅꯤ ꯌꯦꯡ ꯀꯩꯅꯣ ꯅꯪꯗꯤ ꯅꯃꯤꯠ ꯅꯃꯥꯏ ꯂꯣꯏꯅ ꯈꯨꯝꯖꯤꯜꯂꯒ ꯊꯥ ꯃꯉꯥꯜꯁꯤꯗ ꯁꯨꯝꯗꯪ ꯂꯩꯔꯝꯃꯤ ꯑꯗꯨꯗꯗꯤ ꯈꯪꯕ ꯇꯥꯕꯅꯤ ꯑꯄꯪꯕ ꯍꯨꯔꯥꯟꯕ ꯆꯠꯄꯕꯨ ꯅꯃꯥꯏ ꯅꯃꯤꯠ ꯏꯍꯥꯡ ꯍꯥꯡꯗꯣꯛꯈꯩ ꯆꯠꯀꯗ꯭ꯔꯣ ꯈꯔ ꯈꯨꯝꯖꯤꯜꯂꯒ ꯍꯨꯔꯥꯟꯕ ꯃꯥꯟꯕꯅꯤ ꯅꯪꯗꯤ ꯑꯄꯪꯕꯅꯤꯅ ꯅꯃꯥꯏ ꯅꯃꯤꯠ ꯈꯨꯝꯖꯤꯟꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯒ ꯑꯝꯇ ꯂꯩꯔꯝꯃꯣꯏꯅꯦ ꯑꯦ ꯑꯌꯨꯛ ꯅꯨꯡꯊꯤꯟꯗ ꯍꯨꯔꯥꯟꯕꯁꯨ ꯅꯠꯇꯦ ꯑꯍꯤꯡꯗ ꯍꯨꯔꯥꯟꯕꯕꯨ ꯀꯅꯥꯅ ꯎꯗꯣꯔꯤꯒꯦ ꯐꯥꯕꯨ ꯐꯥꯔꯗꯤ ꯑꯩꯈꯣꯏ ꯑꯅꯤꯅꯦ ꯑꯗꯨꯝ ꯈꯪꯗꯧ ꯂꯩꯔꯗꯨꯕꯨ ꯀꯃꯥꯏꯅ ꯈꯪꯗꯣꯏꯅꯣ ꯍꯨꯔꯥꯟꯕ ꯍꯥꯏꯁꯤꯗ ꯑꯗꯨꯝ ꯈꯪꯕꯅꯤ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏ ꯃꯥꯅ ꯑꯗꯨꯝ ꯍꯥꯏ ꯏꯈꯪꯗ ꯈꯪꯉꯦꯅ ꯍꯣ ꯌꯥꯔꯦ ꯆꯠꯁꯂꯥꯎ ꯅꯪꯒꯤ ꯋꯥꯔꯦꯝ ꯇꯥꯕꯗ ꯅꯣꯡꯉꯥꯟꯕꯅ ꯍꯥꯟꯈ꯭ꯔꯅꯤ ꯃꯈꯣꯏ ꯑꯅꯤꯗꯣ ꯑꯁꯨꯝ ꯍꯥꯏꯅꯗꯨꯅ ꯂꯥꯛꯏ ꯃꯈꯣꯏꯅ ꯍꯨꯔꯥꯟꯁꯤ ꯍꯥꯏꯔꯤꯕ ꯏꯪꯈꯣꯜ ꯑꯗꯨ ꯌꯧꯁꯤꯜꯂꯛꯏ ꯇꯣꯝꯕꯅ ꯍꯥꯏꯔꯛꯏ ꯅꯈꯣꯡꯗꯨ ꯇꯞꯅ ꯇꯞꯅ ꯊꯥꯡꯂꯒ ꯆꯠꯂꯨꯀꯣ ꯅꯠꯇ꯭ꯔꯗꯤ ꯃꯤ ꯇꯥꯈꯤꯅꯤ ꯅꯈꯣꯜ ꯅꯋꯥꯒ ꯊꯣꯛꯀꯅꯨ ꯋꯥ ꯉꯥꯡꯉꯁꯨ ꯃꯈꯣꯜ ꯊꯣꯛꯇꯕꯤ ꯉꯥꯡꯉꯨ ꯂꯥꯎꯔꯛꯑꯁꯨ ꯃꯈꯣꯜ ꯊꯣꯛꯇꯕꯤ ꯂꯥꯎꯔꯛꯎꯀꯣ ꯆꯥꯎꯕꯅ ꯍꯣꯏ ꯆꯪꯁꯤꯜꯂꯣ ꯑꯁꯤ ꯍꯥꯏꯅꯔꯒ ꯃꯈꯣꯏ ꯑꯅꯤ ꯆꯪꯂꯛꯏ ꯃꯈꯣꯡꯗꯨ ꯀꯥꯛꯐꯩꯅ ꯊꯥꯡꯕꯗꯧꯅ ꯊꯥꯡꯏ ꯃꯈꯣꯡ ꯅꯥꯝꯃ ꯑꯃꯨꯛ ꯑꯃꯅ ꯑꯃꯨꯛ ꯃꯇꯨꯡ ꯏꯜꯂꯛ ꯈꯣꯡꯊꯥꯡ ꯆꯞ ꯃꯥꯟꯅꯅ ꯊꯥꯡꯂꯒ ꯃꯈꯣꯏ ꯑꯅꯤ ꯌꯧꯁꯤꯜꯂꯛꯏ ꯂꯩꯔꯤꯕ ꯀꯣꯕꯤꯁꯤꯡꯗꯨ ꯃꯔꯥ ꯌꯥꯎꯅ ꯂꯣꯏꯅ ꯐꯨꯏ ꯆꯥꯎꯕ ꯀꯣꯕꯤ ꯑꯆꯧꯕ ꯑꯃ ꯃꯈꯨꯠꯅ ꯄꯥꯏꯔꯒ ꯀꯟꯅ ꯆꯤꯡꯂꯤ ꯍꯩ ꯀꯜꯂꯤꯅꯦ ꯁꯤꯗꯤ ꯀꯜꯂꯤꯅꯦꯍꯦ ꯉꯝꯗꯦꯅꯦꯍꯦ ꯍꯩ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯍꯥꯏꯕꯅꯤ ꯃꯤ ꯇꯥꯔꯗꯤ ꯑꯩꯈꯣꯏꯅꯤ ꯁꯣꯏꯗꯅ ꯁꯤꯅꯤ ꯆꯥꯎꯕ ꯃꯨꯛꯂꯒ ꯀꯣꯕꯤꯗꯨ ꯐꯨꯛꯅꯕ ꯍꯣꯠꯅꯩ ꯀꯣꯕꯤꯗꯨ ꯈꯪꯐꯨꯛ ꯐꯨꯛꯄꯗ ꯃꯇꯨꯡꯗ ꯍꯟꯗꯨꯅ ꯇꯨꯁꯤꯜꯂꯤ ꯂꯥꯎꯒꯦ ꯇꯧꯔꯤꯕ ꯆꯥꯎꯕꯒꯤ ꯃꯆꯤꯟꯗꯨ ꯇꯣꯝꯕꯅ ꯃꯦꯜꯂꯤ ꯂꯥꯎꯒꯅꯨ ꯃꯤ ꯇꯥꯔꯅꯤ ꯇꯨꯃꯤꯟꯅ ꯂꯥꯎ ꯇꯨꯃꯤꯟꯅ ꯃꯆꯤꯟꯗꯣ ꯑꯃꯨꯛ ꯊꯥꯗꯣꯛꯏ ꯃꯈꯣꯜ ꯈꯔ ꯇꯞꯊꯔꯒ ꯆꯥꯎꯕꯅ ꯍꯥꯏꯔꯛꯏ ꯑꯌꯣ ꯏꯔꯗ ꯇꯧꯔꯤꯁꯦ ꯒꯣꯡꯒ ꯂꯣꯏꯅ ꯀꯥꯏꯔꯤ ꯏꯕꯨꯡꯉꯣ ꯅꯨꯡꯁꯤꯗꯤ ꯅꯀꯣꯛ ꯆꯥꯛ ꯆꯥꯛꯏꯅꯦꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯀꯣꯕꯤ ꯈꯔ ꯄꯨꯔꯒ ꯊꯣꯛꯂꯛꯏ ꯑꯗꯨꯝ ꯂꯥꯛꯄꯗ ꯏꯪꯈꯣꯜ ꯏꯁꯤꯡ ꯊꯥꯈꯤꯕꯒꯤ ꯂꯩꯈꯣꯝ ꯊꯣꯛꯂꯒ ꯂꯩꯔꯤꯕ ꯃꯐꯝꯗ ꯇꯣꯝꯕ ꯈꯪꯅꯥꯟ ꯅꯥꯟꯊꯨꯗꯨꯅ ꯃꯈꯥꯗ ꯄꯣꯇ꯭ꯔꯨꯞ ꯍꯥꯏꯅ ꯇꯨꯁꯤꯜꯂꯤ ꯇꯣꯝꯕꯗꯤ ꯆꯩꯅꯥꯗꯨꯅ ꯑꯩꯌꯣ ꯍꯥꯏꯅ ꯈꯪꯂꯥꯎ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯑꯅꯤꯃꯛ ꯃꯃꯤꯠꯇꯨ ꯆꯞ ꯆꯞ ꯌꯨꯡꯅꯩ ꯆꯐꯨꯃꯨꯛ ꯂꯥꯎꯕ ꯃꯃꯤꯠꯇꯨ ꯑꯃꯅ ꯑꯃꯗ ꯌꯦꯡꯅꯩ ꯑꯅꯤꯗꯣ ꯍꯧꯒꯠꯂꯛꯇꯨꯅ ꯌꯨꯝꯗꯨꯒꯤ ꯃꯅꯤꯡꯂꯣꯝꯗ ꯑꯣꯏꯅ ꯆꯦꯟꯁꯤꯟꯈ꯭ꯔꯦ ꯏꯪꯈꯣꯜ ꯃꯅꯤꯡꯒꯤ ꯂꯩꯔꯤꯕ ꯂꯩꯄꯜ ꯑꯗꯨꯗ ꯑꯅꯤꯃꯛ ꯂꯨꯝꯂꯒ ꯂꯩ ꯃꯥꯡꯒꯣꯜꯗ ꯃꯤ ꯊꯣꯛꯂꯛꯄ꯭ꯔꯥ ꯌꯦꯡꯉꯤ ꯂꯥꯎꯈꯤꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯕꯅꯤꯅ ꯏꯃꯨꯡꯒꯤ ꯃꯤ ꯑꯃꯅ ꯃꯩ ꯄꯨꯔꯒ ꯌꯦꯡꯕ ꯊꯣꯛꯂꯛꯄ ꯃꯥꯜꯂꯤ ꯃꯩꯉꯥꯜ ꯑꯣꯏ ꯑꯗꯨꯕꯨ ꯀꯨꯏꯅ ꯂꯩꯔꯝꯗ꯭ꯔꯦ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯑꯗꯨꯝ ꯆꯪꯈ꯭ꯔꯦ ꯃꯤꯗꯨꯅ ꯏꯃꯨꯡ ꯆꯪꯈ꯭ꯔꯦ ꯈꯪꯕꯒ ꯑꯅꯤꯗꯨꯝ ꯅꯦ ꯇꯥꯅ ꯁꯣꯔ ꯑꯃ ꯍꯣꯟꯗꯣꯛꯏ ꯂꯩꯕꯥꯛ ꯃꯈꯥꯗꯨꯗ ꯐꯝꯊꯗꯨꯅ ꯂꯩꯄꯜꯗ ꯉꯥꯊꯔꯒ ꯂꯩ ꯇꯣꯝꯕ ꯃꯆꯤꯜꯗ ꯄꯥꯈꯠꯅ ꯁꯣꯜꯂꯤ ꯏꯁ ꯁꯤꯕꯨ ꯁꯤꯔꯝꯅꯤ ꯆꯥꯎꯕꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯀꯣꯛꯆꯛꯄ ꯑꯩꯉꯣꯟꯗꯗꯤ ꯍꯥꯏꯔꯤ
ꯅꯪꯒꯤ ꯍꯛꯇꯛꯇ ꯑꯩꯁꯨ ꯌꯥꯎꯅ ꯁꯤꯔꯝꯅꯤꯗ ꯑꯩꯁꯨ ꯂꯥꯎꯒꯦꯅ ꯂꯥꯎꯕ ꯅꯠꯇꯦ ꯅꯥꯟꯊꯨꯕꯗꯨꯗ ꯂꯥꯎꯕꯅꯦ ꯑꯁ ꯍꯨꯔꯥꯟꯕꯒꯤ ꯊꯕꯛꯁꯤꯁꯨ ꯅꯨꯡꯉꯥꯏꯕ ꯊꯕꯛ ꯅꯠꯇꯦꯅꯦ ꯑꯩꯗꯤ ꯇꯨꯝꯕ ꯋꯥꯠꯄꯒ ꯄꯥꯈꯠꯄꯒ ꯆꯦꯜꯂꯛꯄꯗ ꯑꯁ ꯋꯥꯕꯅ ꯂꯣꯏꯔꯦ ꯑꯩꯁꯨ ꯇꯨꯝꯅꯤꯡꯕꯅ ꯂꯣꯏꯔꯦ ꯃꯤꯁꯨ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯕꯅꯤꯅ ꯁ꯭ꯋꯥꯏꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯈꯤꯁꯤ ꯑꯗꯨꯒ ꯅꯦꯇꯥꯅ ꯌꯨꯝꯗ ꯆꯠꯂꯁꯤ ꯍꯣꯏ ꯉꯥꯏꯍꯥꯛ ꯄꯣꯊꯥꯈꯤꯁꯤ ꯃꯕꯥꯅꯤꯗꯣ ꯉꯥꯏꯍꯥꯛ ꯄꯣꯊꯥꯏ ꯑꯗꯨꯕꯨ ꯃꯁꯥꯗꯨ ꯇꯨꯝꯗꯕꯒ ꯋꯥꯕꯒ ꯁꯨꯝ ꯃꯨꯟꯊꯔꯛ ꯇꯨꯝꯅꯤꯡꯂꯛꯏ ꯆꯥꯎꯕꯅ ꯍꯥꯏꯔꯛꯏ ꯏꯇꯥꯎ ꯑꯩꯗꯤ ꯇꯨꯝꯅꯤꯡꯕꯅ ꯌꯥꯗ꯭ꯔꯦ ꯁ꯭ꯋꯥꯏꯗ ꯉꯥꯏꯍꯥꯛ ꯇꯨꯝꯊꯣꯛꯈꯤꯁꯤ ꯅꯣꯡꯉꯥꯟꯗꯧꯕꯁꯨ ꯌꯥꯝ ꯋꯥꯠꯂꯤ ꯇꯣꯝꯕꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯍꯣꯏ ꯉꯥꯏꯍꯥꯛ ꯎꯏꯊꯣꯛꯑꯒ ꯆꯠꯂꯁꯤ ꯃꯤꯅ ꯈꯪꯗꯧꯁꯨ ꯂꯩꯇꯦ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯣꯏ ꯑꯅꯤꯗꯤ ꯇꯨꯝꯊꯈ꯭ꯔꯦ ꯇꯨꯝꯕ ꯐꯕ ꯉꯥꯛꯇꯅꯤ ꯑꯍꯤꯡꯗꯨꯃ ꯇꯨꯝꯈꯤꯕꯗꯒꯤ ꯃꯈꯣꯏ ꯑꯅꯤꯗꯤ ꯃꯤꯀꯞ ꯊꯣꯛꯇ꯭ꯔꯦ ꯂꯩꯄꯜꯗꯨꯗ ꯉꯥꯊꯔꯒ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯇꯨꯝꯈ꯭ꯔꯦ ꯅꯣꯡꯉꯥꯜꯂꯛꯄꯗ ꯏꯪꯈꯣꯜ ꯃꯄꯨꯗꯣ ꯈꯨꯗꯩ ꯑꯃꯒ ꯇꯨꯝꯕ ꯍꯧꯒꯠꯂꯛꯄꯒꯤ ꯇꯤꯡꯂꯤ ꯌꯥꯡꯂꯤꯔꯒ ꯊꯣꯛꯂꯛꯏ ꯍꯛꯀꯥꯝ ꯋꯥ ꯋꯥ ꯆꯜꯂꯤ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯣꯏꯔꯒ ꯏꯪꯈꯣꯜꯂꯣꯝꯗ ꯌꯦꯡꯂꯛꯄ ꯃꯇꯝꯗꯗꯤ ꯐꯤꯕꯝ ꯀꯥꯏꯔꯒ ꯂꯩꯔꯝꯂꯤꯕ ꯏꯪꯈꯣꯜꯒꯤ ꯐꯤꯕꯝꯗꯨ ꯎꯔꯦ ꯍꯩ ꯀꯩꯗꯧꯔꯤꯕ ꯁꯤꯗꯤ ꯀꯩꯗꯧꯔꯤꯕ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯨꯠꯅ ꯈꯨꯗꯩ ꯃꯆꯤ ꯑꯃ ꯄꯥꯏꯔꯒ ꯏꯪꯈꯣꯜꯗ ꯆꯦꯟꯁꯤꯜꯂꯛꯏ ꯉꯔꯥꯡꯗꯤ ꯃꯝꯕꯅ ꯎꯈꯤꯗꯕꯅꯤ ꯉꯁꯤꯗꯤ ꯄꯨꯝꯅꯃꯛ ꯎꯔꯤ ꯀꯣꯕꯤ ꯈꯔ ꯐꯨꯛꯈ꯭ꯔꯦ ꯏꯪꯈꯣꯜ ꯃꯔꯛꯇꯁꯨ ꯈꯣꯡꯅ ꯄꯪꯅꯦꯠꯇ ꯅꯦꯠꯁꯤꯜꯂꯝꯃꯤ ꯍꯨꯔꯥꯟꯕ ꯆꯪꯂꯝꯂꯦꯗꯅ ꯁꯤꯗꯤ ꯑꯩꯅ ꯈꯜꯂꯦꯗꯨꯅꯤ ꯉꯔꯥꯡ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯈꯤ ꯍꯥꯏꯗꯅ ꯑꯁ ꯑꯣꯟꯊꯣꯛꯅ ꯂꯥꯛꯆꯈ꯭ꯔꯦꯗ ꯈꯨꯠꯇꯒꯤ ꯍꯦꯛ ꯅꯥꯟꯊꯣꯛꯈꯤꯗ ꯏꯃꯨꯡꯗ ꯑꯣꯟꯁꯤꯜꯂꯒ ꯃꯥꯒꯤ ꯅꯨꯄꯤ ꯇꯥꯅꯕ ꯍꯥꯏꯗꯨꯅ ꯂꯥꯎꯏ ꯍꯩ ꯇꯥꯕ꯭ꯔꯣꯅꯦ ꯅꯪꯕꯣ ꯑꯝꯇ ꯊꯣꯛꯂꯛꯎꯅꯦ ꯍꯣ ꯇꯥꯔꯦ ꯀꯔꯤ ꯍꯥꯏꯕꯅꯣ ꯍꯩ ꯏꯪꯈꯣꯜꯗ ꯑꯃꯨꯛꯇ ꯂꯥꯎꯅꯦ ꯏꯪꯈꯣꯜꯗ ꯍꯨꯔꯥꯟꯕ ꯆꯪꯂꯒ ꯂꯩꯔꯝꯃꯦꯅꯦ ꯅꯪꯕꯣ ꯍꯥ ꯀꯔꯤ ꯍꯥꯏꯕ ꯍꯨꯔꯥꯟꯕ ꯆꯪꯂꯦ ꯍꯥꯏꯕ ꯑꯁꯤ ꯍꯥꯏꯔꯒ ꯅꯨꯄꯤ ꯑꯗꯨꯁꯨ ꯊꯣꯛꯂꯛꯏ ꯏꯪꯈꯣꯜꯒꯤ ꯂꯩꯔꯝꯂꯤꯕ ꯐꯤꯕꯝꯗꯨ ꯃꯥꯁꯨ ꯎꯔꯤ ꯏꯁ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯗꯤ ꯄꯨꯡꯂꯣꯏ ꯂꯣꯏꯔꯦꯗꯅ ꯏꯪꯈꯣꯜꯁꯤꯗꯤ ꯃꯄꯥ ꯀꯅꯥꯒꯤ ꯃꯆꯥꯅꯣꯅꯦ ꯀꯣꯕꯤ ꯑꯃ ꯐꯥꯎꯕ ꯂꯩꯔꯒ ꯆꯥꯕ ꯉꯝꯖꯗ꯭ꯔꯕ ꯈꯪꯗꯦ ꯄꯨꯡꯂꯣꯏ ꯂꯣꯏꯔꯦ ꯏꯪꯈꯣꯜꯒꯁꯦ ꯈꯨꯟꯅꯥ ꯉꯥꯛꯇ ꯉꯥꯏꯔꯦꯅꯦ ꯁꯤ ꯅꯨꯄꯥ ꯑꯗꯨꯗꯤ ꯇꯨꯃꯤꯟꯅ ꯏꯪꯈꯣꯜꯗꯨ ꯌꯦꯡꯂꯒ ꯂꯩꯔꯤ ꯑꯗꯨꯕꯨ ꯅꯨꯄꯤꯗꯨꯗꯤ ꯃꯆꯤꯟꯗ ꯏꯁꯧ ꯁꯨꯡꯂꯦꯞ ꯂꯦꯞꯈꯤꯗ꯭ꯔꯦ ꯑꯁꯨꯛ ꯋꯥꯅ ꯍꯣꯠꯅꯔꯒ ꯊꯥꯈꯤꯕ ꯀꯣꯕꯤꯅꯤ ꯍꯦꯛꯀꯦ ꯍꯥꯏꯔꯕꯁꯨ ꯑꯃ ꯑꯅꯤ ꯍꯦꯛꯎꯗꯅ ꯃꯣꯏꯅ ꯀꯣꯕꯤ ꯑꯃ ꯍꯨꯔꯥꯟꯕꯗ ꯃꯥꯡꯍꯜꯂꯤꯕ ꯀꯣꯕꯤꯁꯤ ꯀꯌꯥꯅꯣ ꯍꯥꯏꯕꯅꯦ ꯐꯔꯣꯏꯌꯦ ꯑꯐꯕ ꯑꯃꯠꯇ ꯑꯣꯏꯔꯣꯏ ꯃꯤꯒꯤ ꯃꯄꯣꯠ ꯍꯨꯔꯥꯜꯂꯒ ꯃꯤꯒꯤ ꯈꯣꯏꯗꯧ ꯑꯁꯨꯛ ꯁꯤꯛꯍꯜꯂꯤꯕ ꯃꯤꯁꯤꯅ ꯀꯔꯤꯗ ꯐꯗꯧꯔꯤꯒꯦ ꯐꯔꯣꯏ ꯁꯣꯝꯗꯁꯨ ꯇꯣꯝꯕ ꯅꯨꯄꯤꯗꯨꯒꯤ ꯏꯁꯧ ꯇꯥꯏ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯤ ꯑꯩꯈꯣꯏ ꯃꯥꯒꯤ ꯏꯁꯧꯁꯦ ꯑꯃꯨꯛ ꯍꯧꯔꯅꯤ ꯉꯔꯥꯡꯁꯨ ꯇꯨꯝꯈꯤꯗꯦ ꯉꯥꯏꯍꯥꯛꯇꯪꯒ ꯇꯨꯝꯈꯤꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯌꯥꯎꯒꯣꯜꯂꯛꯄꯅꯤ ꯂꯩꯇꯨꯝ ꯑꯃꯗ ꯍꯤꯞꯆꯤꯟꯗꯨꯅ ꯅꯥꯡꯒꯟꯗꯨ ꯈꯪꯅꯥ ꯅꯥꯔꯤ ꯇꯣꯝꯕ ꯃꯃꯤꯠ ꯈꯪꯄꯥꯡ ꯄꯥꯡꯉꯤ ꯉꯔꯥꯡꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯊꯧꯗꯣꯛꯇꯨ ꯅꯤꯡꯁꯤꯡꯂꯛꯏ ꯏꯁ ꯑꯩꯗꯤ ꯍꯨꯔꯥꯟꯕ ꯂꯥꯛꯑꯒ ꯃꯤꯀꯞ ꯊꯣꯛꯇ꯭ꯔ ꯃꯥꯜꯂꯦꯅꯦ ꯅꯨꯄꯤꯗꯨꯅ ꯉꯥꯡꯂꯤꯗꯨꯁꯨ ꯇꯥꯏ ꯀꯔꯝꯕ ꯃꯃꯥ ꯃꯄꯥꯒꯤ ꯋꯥꯔꯛꯇꯕ ꯃꯆꯥꯅꯣ ꯍꯥꯏꯕꯅꯤꯗ ꯀꯣꯕꯤꯁꯤ ꯍꯨꯔꯒ ꯅꯨꯡꯉꯥꯏꯕ ꯌꯥꯅꯤ ꯈꯜꯂꯤꯔꯣ ꯃꯣꯏꯕꯣ ꯐꯔꯣꯏꯕ ꯃꯤꯅ ꯐꯔꯛꯄ ꯎꯕꯗ ꯀꯜꯂꯛꯄ ꯌꯦꯡꯊꯤꯕ ꯉꯥꯛꯇꯅꯤ ꯐꯔꯣꯏ ꯇꯣꯝꯕ ꯆꯥꯎꯕꯗ ꯃꯁꯥ ꯇꯞꯅ ꯅꯣꯝꯗꯨꯅ ꯍꯧꯗꯣꯛꯏ ꯏꯇꯥꯎ ꯍꯧꯒꯠꯂꯨꯁꯤ ꯅꯣꯡꯉꯥꯜꯂꯤ ꯏꯃꯥ ꯑꯩ ꯉꯥꯏꯍꯥꯛꯇꯪꯒ ꯇꯨꯝꯈꯤꯒꯦ ꯑꯗꯨꯒ ꯍꯧꯒꯠꯀꯦ ꯏꯇꯥꯎ ꯑꯩꯅꯤ ꯁꯤ ꯍꯧꯒꯠꯂꯨ ꯏꯇꯥꯎ ꯇꯨꯝꯃꯨ ꯁꯤꯗ ꯑꯩ ꯇꯨꯝꯁꯤꯠ ꯐꯥꯗ꯭ꯔꯤ ꯑꯁꯤ ꯍꯥꯏꯔꯒ ꯆꯥꯎꯕꯅ ꯀꯣꯟꯁꯤꯜꯂꯝꯕ ꯃꯈꯣꯡꯗꯨ ꯐꯠ ꯇꯤꯡꯊꯣꯛꯄꯗ ꯀꯣꯕꯤ ꯑꯃꯗ ꯀꯥꯎꯈꯤꯗꯨꯅ ꯀꯣꯕꯤꯗꯨ ꯊꯔꯣ ꯃꯥꯔꯣ ꯑꯣꯜꯂꯒ ꯇꯥꯈ꯭ꯔꯦ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯑꯗꯨꯗꯒꯤ ꯂꯥꯞꯈ꯭ꯔꯦ ꯇꯧꯔꯤꯗꯨ ꯇꯣꯝꯕ ꯏꯄꯥ ꯄꯥꯈꯠꯅ ꯀꯣꯕꯤꯗꯨꯗ ꯌꯦꯡꯉꯤ ꯊꯣꯛꯂꯨꯔꯒ ꯂꯧꯁꯤꯜꯂꯨꯕꯁꯨ ꯂꯩꯔꯤꯕ ꯃꯇꯩ ꯃꯅꯥꯎꯗꯨꯅ ꯏꯐꯣꯡ ꯐꯣꯡꯅ ꯎꯕꯒꯤ ꯐꯤꯕꯝꯅꯤ ꯅꯨꯄꯤꯗꯨꯁꯨ ꯏꯪꯈꯣꯜꯗ ꯌꯦꯡꯗꯨꯅ ꯏꯁꯧ ꯀꯟꯅ ꯇꯧꯔꯤ ꯀꯣꯕꯤꯗꯨꯅ ꯑꯣꯏꯕ ꯌꯥꯕ ꯅꯠꯇꯦꯌꯦ ꯃꯥꯡꯍꯜꯂꯒꯦ ꯃꯨꯠꯍꯜꯂꯒꯦ ꯍꯥꯏꯗꯅ ꯇꯧꯔꯤꯅꯤ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯃꯣꯏꯅ ꯀꯔꯤꯕꯨ ꯇꯣꯡꯖꯕꯅꯣ ꯈꯪꯗꯦ ꯋꯥꯅꯤ ꯇꯣꯝꯕ ꯏꯄꯥ ꯄꯥꯈꯠꯅ ꯀꯣꯕꯤꯗꯨꯗ ꯌꯦꯡꯂꯒ ꯀꯞꯂꯤ ꯇꯧꯔꯒ ꯃꯆꯤꯟꯗ ꯁꯣꯜꯂꯤ ꯀꯩꯅꯣ ꯁꯤꯗ ꯊꯣꯛꯇꯣꯏꯁꯤꯕꯨ ꯑꯩꯕꯣ ꯃꯣꯏ ꯑꯅꯤꯁꯨ ꯆꯪꯗꯦ ꯀꯃꯥꯏꯅ ꯂꯧꯁꯤꯟꯗꯣꯏꯅꯣ ꯑꯩꯕꯣ ꯁꯣꯝꯗꯁꯨ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯏꯁꯧ ꯇꯥꯅ ꯅꯨꯄꯥꯗꯨꯅ ꯏꯪꯈꯣꯜꯗꯨ ꯀꯣꯏꯅ ꯌꯦꯡꯂꯛꯄꯗ ꯂꯩꯄꯜ ꯃꯅꯥꯛꯇ ꯀꯣꯕꯤ ꯑꯃ ꯇꯥꯔꯒ ꯂꯩꯔꯤꯕꯗꯨ ꯎꯔꯤ ꯍꯥꯏ ꯅꯨꯄꯤ ꯑꯁꯤꯗ ꯇꯥꯔꯤꯁꯤ ꯑꯩꯈꯣꯏꯒꯤ ꯀꯣꯕꯤꯗꯨ ꯅꯠꯇ꯭ꯔꯅꯤ ꯅꯪꯕꯣ ꯍꯥꯏꯔꯤꯗꯨ ꯇꯣꯝꯕꯁꯨ ꯇꯥꯏ ꯇꯣꯝꯕ ꯁꯣꯔ ꯆꯞ ꯂꯦꯞꯄꯤ ꯅꯨꯄꯤ ꯑꯗꯨꯅꯁꯨ ꯍꯥꯏꯔꯛꯏ ꯃꯥꯅꯤꯅꯦ ꯃꯈꯣꯏ ꯃꯄꯥ ꯃꯥꯅꯤꯅꯦ ꯑꯩꯈꯣꯏꯒꯤ ꯀꯣꯕꯤꯗꯨꯅꯤꯅꯦ ꯑꯁꯤ ꯑꯩꯅ ꯍꯥꯏꯗ꯭ꯔꯥ ꯃꯥꯡꯍꯜꯂꯒꯦ ꯍꯥꯏꯗꯅ ꯇꯧꯔꯤꯕꯅꯤ ꯀꯜꯂꯛꯄ ꯌꯥꯝꯃꯤ ꯍꯥꯏꯗꯅ ꯑꯁꯤ ꯍꯥꯏꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯀꯣꯕꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯑꯁꯨꯛ ꯌꯥꯝꯅ ꯀꯜꯂꯛꯂꯤꯕ ꯑꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯑꯩꯈꯣꯏꯁꯤꯕꯨ ꯌꯥꯝꯅ ꯏꯅꯥ ꯀꯩꯔꯥ ꯈꯨꯟꯕꯁꯤ ꯃꯉꯥꯏ
Asumna changsilakpada kobi manak yaurakpada leipal marumda leiriba tomba amadi chawbasu uri. Tomba tawpham khangdana asumle. Nupaduna hairi. Haima, tomba, chawba. Kaidawriba nakhoi ani disida. Tomba tawpham khangdana leiri. Manakta leiramliba kobi. Makhongda tairiba leikhong amadi leiramliba phibam aduna khangli. Kobi huralibasi tomba amadi chawbanani. Nupiduna hairi. Haima. Aikhoi kobi huralibasidi nakhoi ani na oide. Is! Migi mapot huralaga mapugi yumda kayada nungaina tumlibani yenguni amasina. Tomba gyan tadraduna chawbagi mamaituda khupakna thai. Chawba ikhang khangna phuk haugalai. Kaino? Asi hairaga nak yata yenglai. Masu gyan lai. Tomba da amuk yengi. Kobi mapuda amuk yengi. Nupiduna hairi. Hai, kari noina tawramise? Ha? Noi aikhoida kari kalakpa leige? Nupadudi wa ngangde. Anganganina tawriba apangba thabak asida tumina yengduna le. Aduga hairi. Tomba, chawba, lau, haugalo. Noi aiga wari sasi. Tomba amadi chawba haugalai. Nupaduna tomba amadi chawbabu phajana kausilaga wari sari. Karigina? Nakhoi anina sumaina tawrisibo? Ha? Noida kanana sumaina taw haigeba? Tomba amadi chawbasu wari do haubadagi loiba phawba lirami. Nupasu nupisu wari loina tari. Nupaduna muk hairi. Phare, ngasigi oinadi noi ani po aina ngakpirage. Adubu matung manaw asiguma thabakse tawrakpa yaroi. Masi yamna phattaba thabakni. Mi mahigna tawgadaba thabakni. Nakhoi aniri asiguma thabakse tawganu. Adugi saru nasagi sel tanaba lambi nasana semjo. Migi mapot maral huralaga, migi mapot mullaga. Aikhoina nungaiba haunadi. Isagi pangkalna, isagi humang mamalna tanjaba seladuni. Ashengba aikhoigi irasi. Gyan tarabra. Matung manaw nakhoi ani sumaina tawba yade ko. Chawbana hairi. Tada, aikhoi matung manaw sumaina suktong tawraroi. Sina su ahanbo aina tawjabani. Aikhoi soirubani. Aikhoi bo ngakpiyu. Tombana su hairi. Aikhoi lali tada. Ine, aikhoi soikre. Matung manaw asigumba thabak amuk khana tawjararoi. Aikhoi bo mukta ngakpiyu. Makhoi anibo di ngakpikre. Macha anibo mama da piduna sinakre. Mama anina su waroba leina bahaiduna matai manaw aduda phajana singdoklammi. Inausa, nanaw singsi nakhoina amukta ngao. Aikhoini icha phajana sena haudabadagi thokpani. Nakhoigi manglibasi masigi mamal ine khoi singlage. Ine, aikhoi karisu khanjadi. Nungaidabasu leijadi. Adubu masi afaba thabakti nate. Matungdade angangsingse asiguma thabak tawhanbigano. Ibungo mathangdadi tawhallaroi. Icha warakpa watpagi aikhoina soibani. Makhoisu wari ngaihak sanari. Adugi matung mama anina macha singbu yumda puduna chatkre. Thokriba thawdokto laikai mi loina tari. Makhoidi ngaksunga I wari nungainaba machak amasu oikre. Tomba chawba haidudi yamna luna tinaba daine. Hoine yamna luna tinaba aniduni. Migi ingkhoda pochai huralambagi phai hairisi. Adusu huranba chalaga tumlaga leirambagi phabani hairinya. Chumi huranba chalaga tummaga leithuye. Phari dusu nongalakpadani. Makhoidi mikap thoktraba jatni dana. Aduda makhoi matai manauduna adum pharaba jani. Adudi kamaina tawba. Mayamnadi kai hainakhragi. Makhoi anido ahanba huranbani hairinya. Aduda mamaduna sungakpiyu haijabada. Wado adam loisinakraba mali. Nupaduna phabagi makhoi ani chai chadabani. Laikai pumba taklaga naha macha mayam sina khangnaramlabadi makhoi phubidana sidokani. Yamna phattaba angangdi oidabanini. Kamaina tawri jatno. Mama singdusu loina phabani. Ahanba huranbani hairido chumlamlani. Matungdadi amuk khana tawra aroida. Onthokpani. Huranba chalaga tumthoini. Mikap thoklaktabagi. Aduga mikap thoklaktabagi phaba. Adusu migi ingkholda onthokpani. Yam tanbani ni anido. Tinabada matik chabani. Wari sanaduna laikai nupi makhaido pulap noi. Somda tomba amadi chawbasu mamana onchinduna ngangli. Nakhoi anibu aikhoina kari walhange. Thabak manamada suhandrabasu. Ayukki numidangi soidanaba chara anidi pijaridana. Sida noina migi ingkholda nakhuna sa sangurido karigino haibani.
ꯂꯩꯀꯥꯏꯒꯤ ꯃꯃꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯕꯨꯁꯨ ꯌꯣꯜꯂꯦꯗꯅ ꯍꯧꯖꯤꯛꯇꯤ ꯅꯣꯏ ꯄꯦꯜꯂꯕ ꯅꯠꯇ꯭ꯔꯣ? ꯇꯣꯝꯕ ꯑꯃꯗꯤ ꯆꯥꯎꯕꯗꯤ ꯍꯨꯔꯥꯟꯕ ꯐꯥꯕꯅꯤ, ꯋꯥꯅꯒ ꯋꯥꯕꯅꯤ, ꯉꯥꯡꯂꯤꯕ ꯋꯥꯗꯨ ꯇꯥꯅꯤꯡꯕ ꯏꯐꯥꯎ ꯐꯥꯎꯗꯦ꯫ ꯑꯗꯨꯕꯨ ꯃꯃꯥ ꯑꯅꯤꯗꯨꯗꯤ ꯂꯦꯞꯇ ꯍꯦꯟꯅ ꯉꯥꯡꯁꯤꯜꯂꯛꯏ꯫ ꯄꯪꯅ ꯄꯪꯂꯤꯕ, ꯇꯟꯅ ꯇꯜꯂꯤꯕ, ꯇꯥꯕꯗ ꯑꯉꯥꯡ ꯑꯃ ꯐꯥꯎꯕ ꯅꯣꯛꯀꯅꯤꯅꯦ꯫ ꯍꯨꯔꯥꯟꯕ ꯆꯠꯂꯒ ꯇꯨꯝꯊꯣꯛꯂꯒ ꯂꯩꯊꯣꯛꯑꯦ ꯍꯥꯏꯕ ꯑꯁꯤꯕꯣ? ꯏꯃꯥ, ꯋꯥꯕꯒꯤ ꯇꯨꯝꯂꯨꯕꯅꯤ, ꯑꯗꯨꯗ ꯃꯤꯀꯞ ꯊꯣꯛꯍꯧꯗꯕꯅꯤ꯫ ꯃꯇꯨꯡ ꯃꯅꯥꯎꯗꯤ ꯑꯁꯤꯒꯨꯝꯕ ꯊꯕꯛꯁꯦ ꯁꯨꯛꯇꯧ ꯇꯧꯔꯔꯣꯏ꯫ ꯂꯩꯀꯥꯏ ꯃꯃꯥꯡꯁꯤꯗ ꯑꯩꯗꯤꯅꯦ ꯏꯀꯥꯏꯕꯅꯁꯨ ꯂꯣꯏ꯫ ꯅꯈꯣꯏ ꯑꯅꯤꯕꯨ ꯀꯔꯤ ꯋꯥꯈꯜ ꯈꯜꯂꯒ ꯍꯨꯔꯥꯟꯕ ꯆꯠꯂꯨꯔꯤꯕꯅꯣ ꯍꯥꯏꯕꯅꯤ? ꯏꯃꯥꯈꯣꯏꯅꯗꯤ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯕ ꯌꯥꯔꯣꯏ꯫ ꯇꯨꯡꯒꯤ ꯅꯨꯡꯒꯤ ꯑꯗꯨ ꯑꯗꯥ ꯄꯪꯉꯥꯡꯗ ꯉꯥꯡꯉꯤ꯫ ꯑꯩꯈꯣꯏꯗꯤ ꯊꯕꯛ ꯁꯨꯕꯁꯨ ꯇꯜꯂꯤ꯫ ꯊꯕꯛ ꯋꯥꯅ ꯁꯨꯗꯣꯏ ꯁꯔꯨꯛ ꯅꯨꯡꯉꯥꯏꯅ ꯍꯨꯔꯥꯜꯂꯒ ꯄꯩꯁꯥ ꯇꯥꯟꯁꯤ ꯍꯥꯏꯗꯅ ꯍꯥꯏꯅꯕꯒꯤ ꯇꯧꯕꯅꯤ꯫ ꯍꯨꯔꯥꯟꯕꯁꯤꯁꯨ ꯅꯨꯡꯉꯥꯏꯕ ꯊꯕꯛ ꯑꯣꯏꯔꯝꯗ꯭ꯔꯦ꯫ ꯃꯇꯨꯡ ꯃꯅꯥꯎ ꯁꯨꯛꯇꯧ ꯇꯧꯔꯔꯣꯏ꯫ ꯑꯣ, ꯑꯣꯟꯊꯣꯛꯄꯅꯤꯗ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯅꯈꯣꯏ ꯑꯅꯤꯕꯣ꯫ ꯅꯣꯏꯕꯨ ꯐꯍꯟꯅꯤꯡꯕꯒꯤ ꯏꯃꯥꯈꯣꯏꯅꯗꯤ ꯍꯥꯏꯔꯨꯕꯅꯤ꯫ ꯑꯁꯤꯅ ꯍꯦꯟꯅ ꯏꯆꯥꯒꯤ ꯃꯃꯥꯏꯗ ꯑꯃꯨꯕ ꯀꯥꯂꯤ ꯇꯩꯁꯤꯟꯅꯕ ꯃꯆꯥꯛ ꯑꯣꯏꯔꯕꯀꯣ꯫ ꯏꯃꯥ, ꯁꯥꯎꯔꯅꯨ꯫ ꯃꯇꯨꯡ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯁꯨꯛꯇꯧ ꯇꯧꯔꯔꯣꯏ꯫ ꯑꯩꯈꯣꯏ ꯊꯕꯛ ꯁꯨꯕ ꯆꯠꯂꯒꯦ, ꯑꯗꯨꯒ ꯁꯦꯜ ꯇꯥꯜꯂꯒꯦ꯫ ꯅꯈꯣꯏ ꯑꯅꯤ ꯃꯇꯨꯡ ꯁꯨꯃꯥꯏꯅ ꯇꯧꯔꯅꯨꯀꯣ ꯏꯕꯨꯡꯉꯣ꯫ ꯃꯇꯨꯡ ꯇꯧꯔꯅꯨ ꯏꯃꯥꯗ꯫ ꯍꯣꯏ ꯏꯃꯥ, ꯃꯇꯨꯡ ꯇꯧꯔꯔꯣꯏ꯫ ꯊꯕꯛ ꯁꯨꯕ ꯆꯠꯂꯒ ꯁꯦꯜ ꯇꯥꯜꯂꯒ ꯏꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯂꯒꯦ꯫ ꯃꯈꯣꯏꯁꯨ ꯑꯁꯨꯝꯅ ꯍꯥꯏꯅꯔꯦ꯫ ꯑꯁꯤꯒꯤ ꯃꯇꯨꯡ ꯇꯣꯝꯕ ꯑꯃꯗꯤ ꯆꯥꯎꯕ ꯊꯕꯛ ꯁꯨꯕ ꯆꯠꯂꯝꯃꯤ, ꯁꯦꯜ ꯇꯥꯜꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯐꯠꯇꯕ ꯃꯤ ꯅꯠꯇꯦ꯫ ꯃꯃꯥ ꯑꯅꯤꯒꯤ ꯃꯕꯨꯛꯆꯦꯜꯁꯨ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯈꯪꯏ꯫ ꯃꯈꯣꯏꯒꯤ ꯑꯍꯣꯡꯕ ꯃꯇꯧꯗꯨ ꯎꯕꯗ ꯃꯈꯣꯏ ꯑꯅꯤꯅ ꯇꯧꯈꯤꯕ ꯊꯕꯛꯇꯨ ꯑꯁꯨꯝꯅ ꯑꯐꯕ ꯑꯣꯏꯔꯛꯄꯒꯤ ꯂꯝꯕꯤ ꯑꯃ ꯑꯣꯏꯅ ꯂꯩꯀꯥꯏꯅ ꯋꯥꯔꯤꯅꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯊꯕꯛ ꯁꯨꯕꯒꯤ ꯁꯦꯜ ꯐꯪꯉꯤ ꯍꯥꯏꯗꯨꯅ ꯉꯥ ꯑꯆꯧꯕ ꯑꯃ ꯂꯩꯔꯒ ꯂꯥꯛꯏ꯫ ꯃꯃꯥ ꯑꯅꯤꯕꯨ ꯀꯧꯔꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯆꯥꯛ ꯊꯣꯡꯂꯒ ꯄꯨꯟꯅ ꯆꯥꯃꯤꯟꯅꯩ꯫ ꯆꯥꯎꯕꯅ, ꯉꯁꯤꯒꯤ ꯉꯥ ꯊꯣꯡꯕꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯍꯥꯎꯈ꯭ꯔꯦ꯫ ꯊꯕꯛꯀ ꯋꯥꯅ ꯁꯨꯔꯨꯕꯒ ꯉꯥꯅꯒ ꯍꯥꯎꯕꯒ꯫ ꯍꯥꯎꯈ꯭ꯔꯦ ꯍꯥꯎꯈ꯭ꯔꯦ꯫ ꯊꯔꯣꯅ ꯍꯥꯏꯔꯛꯏ꯫ ꯇꯣꯝꯕ, ꯅꯪꯗꯤ ꯍꯥꯎꯇ꯭ꯔꯣ? ꯋꯥꯒ ꯉꯥꯡꯕ ꯁꯪꯗ꯭ꯔꯦ ꯑꯩꯗꯤ ꯆꯥꯛ ꯆꯥꯕꯗ꯫ ꯁꯅꯥꯍꯜꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯅꯤ ꯏꯆꯥꯁꯥ, ꯑꯁꯦꯡꯕ ꯅꯨꯡꯉꯥꯏꯕ ꯍꯥꯏꯔꯤꯁꯦ ꯃꯁꯤꯅꯤ꯫ ꯄꯨꯟꯁꯤꯗ ꯃꯤꯒꯤ ꯐꯠꯇꯅꯕ ꯇꯧꯕ ꯍꯧꯅꯗꯦ꯫ ꯃꯤ ꯑꯃꯒꯤ ꯐꯠꯇꯅꯕ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯕ ꯍꯧꯅꯗꯦ꯫ ꯃꯤꯉꯣꯟꯗ ꯁꯣꯛꯇꯅ ꯑꯩꯈꯣꯏꯒꯤ ꯑꯁꯦꯡꯕ ꯍꯨꯃꯥꯡꯃꯜꯅ ꯅꯨꯡꯉꯥꯏꯕ ꯑꯁꯤꯅꯤ ꯑꯁꯦꯡꯕ ꯂꯟꯗꯤ꯫ ꯍꯣꯏꯃ, ꯀꯣꯕꯤꯗꯒꯤꯗꯤ ꯉꯥꯅ ꯍꯦꯜꯂꯦ ꯍꯥꯎꯕ꯫ ꯆꯥꯎꯕꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯃꯈꯣꯏꯗꯨ ꯄꯨꯂꯞ ꯅꯣꯛꯏ꯫ ꯑꯁꯨꯝꯅ ꯆꯥꯎꯕ ꯑꯃꯗꯤ ꯇꯣꯝꯕ ꯋꯥꯈꯜ ꯇꯥꯗꯨꯅ ꯏꯃꯨꯡ ꯑꯅꯤꯃꯛ ꯅꯨꯡꯉꯥꯏꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯩꯈꯤꯔꯝꯃꯤ꯫